ngasi nungdaram phongbo siphongsingdagi maru oiba paw khara khangatjaraga mayamda share tawjage ahanbada CM Biren Delhi dagi BJP gi National Vice President BJ Pandaga loinana Imphala tholakle athubo matamda mantri mandal hongdok hongjin tawgadawri Chief Minister Nongthongbam Biren akhanaba charter flight amada ngasi numidang oiram athengbada harau tayamna Delhi dagi Imphala thunglare CM na Imphal tholakpa asida BJP gi National Vice President BJ Nandasu Roinaraki Hairi, Chief Minister ki Delhi Kongsat asida CM ki advisor Rajat Sethi, MLA RK Imo amadi CM ki PRO Sana Jaubna Singba loinaki. Ngarang nungthil Delhi de hek thungbaga BJP ki National President JP Nandaga numidang saklen ama saminaki. BJP Manipur Pradesh ki President Professor S. Tikendra na Singbasu saruk yaki. Wari sanaba aduda hauzik oiriba Manipur ki rajniti ki phibam gi matangda yamna kupna khanaki. Loinana BJP na lusingba chungsinaba sakar asi mapangal hena kangkhat hanabagi matangda maru oiba wafam oina sanaki hairi masigi matungda BJP ki National General Secretary BL Santosh, National General Secretary Ram Madhav, National Vice President BJ Panda amadi Ajoy Zamana singba unaduna wari sakhi wari sanakiba khudimak BJP na lusingba chungsinaba Manipur Sarkar asigi phibam phagat hananaba Sakar asibu yekai thingainaba tarokliba sing asi laksinanabagi maru oiba wafam singoiki pauksi esina phangba paugi matung inadi ngarang Minister ga Delhi da BJP gi National Leader sing wari sanakiba aduda handak Manipur Assembly Kendra mangara pangthokadoriba by election asigi damakta election core committee amasu semkhre election asida BJP gi mirep khudima mai pakhananabagi wafam su kupna khanakre hairi Thajaba yaba mafamdagi phangba paugi matung inadi Chief Minister na Imphala yaroklaba matung ikuidana Minister reshuffle tawgadawri hairi yamdrabada hanagi Minister mari lakthoklaga anauba MLA mari Minister oina hapsilaba yari hiramasigi matangna ngarang BJP gi National President unaduna wari sabaga loinana ayabasu lawrakhre ngasi Chief Minister na Delhi dagi tholakpa asida BJP gi National Vice President BJ Panda loina rakhiba asi yamna athra lai Minister hongdok hongjin tawgadariba asida mai pakna pangthokpa ngamnabagi damakta mahak Manipurda lakpani haina thajanari haina su paw sina makhatari Manipur gi oiba anau anauba paw mayamda share tawjage ahanmada numit 10 ni surabadi test tawdrabasu mayumda hanba yare hairakpadagi COVID patient singna achauba irang haukhre matam sana test result pidi haiduna COVID patient mari mayumda hankhre Lamboi khonang khongda leiba Trade and Export da hangliba COVID Care Center hauzik COVID-19 na positive oiraba miyoi songa rom hauzik analeng sathaduna leiri COVID Care Center asida leiriba singi COVID test ki report matam sana pibidabadagi hauzik achabu watho ama oire test tokiba numit 3 ni suraba phawa result pidabadagi yamna sauna irang horakhre test report matam sana pidi haibadagi sauduna center asida leiba COVID-19 positive oiba miyoi maridi ngasi nungthul masa masagi miyumda home quarantine tawdururagani haina satkre haidi sar asida ngasi numit jungba matung pung 12 makhairom taba matamda COVID Care Center asida layengduna leiriba singna COVID test tawbagi result matam sana pidi haiduna asauba irang ama horakhre layengduna leiriba miyoi singna makhoi gi kadagi thololaga pulap omsinaduna COVID test tawbagi result matam sana pibiyu karigi damakta piba ngamdribano haiba pendabagi khulaw kya lauki hairi miyamgi akanbi iho horakpa asida mari lenaba authority dagi khangalakhi hairiba wafamdi center asida numit 10 ni layengduna leirakpa miyoi singda makha taba symptom ulaptaba tarabadi COVID test tawdana masa gi miyumda satpa yagani madugi damakta research ke mari lenaba chi sangpigani adubu masagi mayum yoraga makhatana laisat asina maram oiduna narakpa tarabadi masa gi daita oijagadabani haiba khangalakhi masigi matungdagi center asida leiriba miyoisingna makhatana pendabadagi asauba irang amuk horakhi irang asi lakpadagi center asigi manungda khamduna leiramba ambulance phawba khudakta thawdokhi volunteer singnasu control toba ngamkhide hairi center asida layengduna leiba COVID-19 positive oiraba miyoi kyana pauksi asida telephone gi khuthangda phongdorakhibadi test tawba numit 3 ni suraba phawba result pidaba asina miyamda aduki matik laita handre karigi damakta result piba ngamdribano haina hangbada mari leinaba authority dagi pakhum pirakhibadi COVID test tawbada sijinagadaba maru oibe hidak mahi ama loithokhibadagi result piba ngamdabani hidak asi athubu matamna laklagani hek lakpaga test tawkhiba singi result piragani haina telephone gi khuthangda phongdorakhi hairi asumna sarana ringai marak asida COVID-19
टेस्ट तौद्रबसु नुमित 10 सूरबा मसाना सिम्टोम उलक्तबा तारबदी मयुम हनबा यारगनी हाइना खंगलकपा असिदा अमुक हेना मियामना खोइसाउनबा पोखले हाइदि पाउक्सी एसिदा मखाताना फोंदोरखिबदी टेस्ट तौदना नुमित 10 बु सूरबदी मयुमदा हल्लो हाइरिबसी हनबा ngamloi positive amasum negative oire haibadu khangdana yumda hanba tarabadi laisat asi mathang sandoknabagi maram oiduna miyambo asibagi khayata tahanba manai maram aduna center asida lairiba covid-19 positive oiraba miyoising matam sana test toroga test ki result matam sana phangalaga niyam sumna yumda hangane maduna triba phawbudi halloi sarkarna lokhalagriba thabak asi lamdam asi ain leitaba tawning ba pangtawra tawba lenga sasangi thawong ni haina su pian ba phungduraki covid care center asigi authority ki makeding ngasi nungtul pung ohum khairam taba matam da khangalaki hairibade september 18 tagi kun phawbra covid-19 test to ki center asida laiba miyoi singi test ki result phanglaga masa gai mayum da hanba yagani september kun ga mathoi digi makhata na test to basing adudi athuba matam na test ki result matam sana phangalagani loinana result ki matung ina masa gai mayum da satpa yagani haina khangalakle center asigi mari lenaba authority na ama mu hai tawba sida covid-19 na positive oibidigi layeng sathariba miyoi singdi yamna chawba awaba ama oire haina su pauksi asigi kuthangna makhata na phungdorakli topa maru oiriba pau amana mo birthday yauruba angang nupi masa amasu positive oire community transmission lakpagi mawong urakpadigi kaksingi dukan kaithel sing september 23 phawba thong hangdanaba appeal tawkhre amna noaitaba thawdo haibaduni myam Kaksing district ki manung sana Kaksing Turel Wangma Ward number 5 te laiba Khetri mayum gi imung amada birthday gi tharam yaurubi nupi masa amasu ngasi covid-19 positive oire hauzik phawbada birthday gi tharam aduda yauruba angang manga covid-19 na positive oire Kaksing the covid-19 license asi community transmission lakpagi mong urakpadigi Kaksing gi dukan amadi kaithel sing september 23 phawba thong hangdana ba khangan khre ngasi nangna positive oiba thengnariba angang nupi masa asi supnatagi sei taramaga manga kakta ngaidi Kaksing Turel Wangma Ward number 4 dagine September tang taraga nithui da pangthokpa birthday gi thoram aduda saru yaruba angang nipan gi manungda angang taru ngasi covid-19 test tawbuda nauna angang ama covid-19 positive oiba thengnaki panba yabade birthday gi thoram pangthokliba imung asigi miyoi mangasu punna covid-19 positive oiduna hauzik mari lainaba covid care center layengbugi thabak satharibani nakalamaromda Kaksing the covid-19 license asi community transmission gi mawong na sandorakpagi singnaba yamna chawna lairakpadagi Kaksing municipal town gi manungda lairiba kaithel singda dukan amadi potpham phamduna pot joliba sing amadi lairiba singda september tang 23 phawba potpham amadi dukan sing thonglon binaba Kaksing Municipal Council gi Chairperson N Santi Kumar Singana thokpa serol amana appeal tarokli serol duna hai hauzi Kaksing na local transmission gi mawong manaba covid-19 sandorakpagi phibam ama urakpa maramna section thorang oina Kaksing gi manungda lairiba kaithel sing matam khara hangba leptaba yadabagi phibam amada lakle maram sina Kaksing kaithel sing asida khudaktagi hauraga lagliba September 23 phawba pot jonba dukan phamba amadi leibina singba lepminaduna covid-19 sandorakpadagi ngakthokminasi haina miyamda khangalakli karigumba tangai phadaba thong hangdaba yadaba phibam leiragadi government na SOP ngakna hangbiyu haina su pauksi esina makhata rakli atopa paw mano mayam nga sai nungthul gi pauksi raina update tawjakhibada machine jadabadagi covid-19 gi test lepi habigi matangdugi marik sumba paw mayam da share tawjage machine yarudaba kit laktabadagi covid-19 gi test tawbagi result piba ngamludre Manipur gi asauba ana layeng sang ama oiriba Regional Institute of Medical Science RIMS ta lairiba COVID-19 na positive oiraba miyoi singi sample test tawnaba lairiba machine asi yarudabadagi matam sana COVID-19 test ki result phangba ngamdaba oiramle haibisi pauksi esina khangba ngamlei Kanglai Pak ki mairana thigatpada RIMS ka authority dagi phangba pawgi matung inadi RIMS ta lairiba COVID-19 positive oiraba miyoi singdagi lawrakpa sample test tawnaba machine asi haukiba September tang 13 ta yakidre mari lainaba mechanic kauduna khudak samjin magi thabak sathabadagi September 13 ta machine asi hanagum run tawba yakhi adubo laibak thibade test tawba asida tangai phadana sangdraba yadraba kitsing matam sana phangbangam khide maduna covid-19 test ki result matam sana pibangam dabagi maram oikhi paw sina hai covid-19 test tawda tangai phana sangdraba yadraba kitsing asi Delhi dagi ICMR gi khutang tharakadabani adobo Delhi Kolkata Guwahati Imphal flight tharakadaba sida nongma Kolkata ra panduna lairubadagi kitsing asi
फंगबा ngamdabadagi COVID-19 test tabagi result thengthabagi maram oikhi adubo haujikti COVID test tawnaba machine ningthina function tawba yare masigi mathakta tangai phadana sangdraba yadraba kitsing marang kaina leire maduna makha tana COVID-19 test tabagi result mauk sagum matam sana phanganba ngamlagani hairi machine yarudaba amasum kit phangdaba maram na ngasi phawbada miyoi satruk lomgi sample test tawduna panduna leiri adubo hayengdagi di matam sana result sing piba ngamlagani haina su pausiation makha tana phungdurakli